ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯒꯤ ꯕꯤꯆꯥꯔ꯫ ꯂꯧꯕꯤꯔꯁꯤ ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯒꯤ ꯕꯤꯆꯥꯔ꯫ ꯊꯥꯏꯅꯉꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯕ꯭ꯔꯥꯍꯃꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯠꯇꯦ꯫ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯕ꯭ꯔꯥꯍꯃꯅꯤ ꯑꯃꯒꯤ ꯑꯃꯠꯇ ꯄꯣꯛꯄ ꯃꯆꯥꯅꯤ꯫ ꯕ꯭ꯔꯥꯍꯃꯟ ꯑꯗꯨ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦ ꯈꯪꯗꯨꯅꯁꯨ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯕꯤꯗꯨꯅ ꯃꯌꯨꯝꯗ ꯃꯧ ꯄꯨꯁꯤꯜꯂꯛꯅꯕ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯧ ꯊꯤꯕꯤꯗꯨꯅ ꯃꯁꯨꯒꯤ ꯃꯁꯛ ꯎꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯈꯪꯅ ꯆꯥꯟꯅꯕ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯈꯔ ꯇꯦꯡꯕꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯤꯡꯅ ꯇꯦꯡꯕꯥꯡ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯂꯨꯍꯣꯡꯕꯤꯅꯕ ꯁꯦꯟ ꯌꯥꯝꯅ ꯋꯥꯅ ꯁꯥꯒꯠꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯧ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯅꯣꯡꯃ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯅꯍꯥꯛꯀ ꯅꯃꯧ ꯅꯨꯄꯤꯒ ꯌꯣꯛ ꯊꯥꯛꯄ ꯉꯝꯅꯕ ꯑꯩꯒꯤ ꯁꯦꯟꯊꯣꯛ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩ ꯃꯤꯔꯩꯕꯥꯛꯇ ꯁꯦꯟ ꯇꯥꯟꯕ ꯆꯠꯄ ꯇꯥꯔꯦ꯫ ꯑꯩ ꯆꯍꯤ ꯀꯌꯥ ꯂꯩꯔꯒ ꯌꯨꯝꯗ ꯍꯜꯂꯛꯀꯗꯒꯦ ꯑꯔꯦꯞꯄ ꯍꯥꯏꯕ ꯉꯝꯗꯦ꯫ ꯁꯦꯟ ꯈꯔ ꯅꯤꯡꯊꯤꯅ ꯇꯥꯟꯗ꯭ꯔꯤꯕ ꯃꯈꯩ ꯍꯜꯂꯛꯂꯣꯏ꯫ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯏꯃꯥꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯗ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕ ꯃꯈꯩ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯕꯤꯔꯝꯃꯨ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯥꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯔꯒ ꯂꯪꯐꯩꯗ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯁꯟꯙ꯭ꯌꯥꯃꯛꯇꯗ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯊꯣꯛꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯚꯨꯠ ꯑꯃꯅ ꯕ꯭ꯔꯥꯍꯃꯟ ꯑꯗꯨ ꯁꯥꯗꯨꯅ ꯄꯣꯠꯌꯣꯝ ꯄꯨꯗꯨꯅ ꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯧ ꯑꯅꯧꯕꯤꯅ ꯚꯨꯠ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯎꯕꯗ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯆꯍꯤ ꯀꯌꯥ ꯁꯦꯟ ꯇꯥꯟꯕ ꯆꯠꯄꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯑꯌꯨꯛꯇ ꯊꯣꯛꯈ꯭ꯔꯒ ꯑꯍꯤꯡ ꯑꯃ ꯐꯥꯎꯕ ꯂꯦꯟꯗꯅ ꯁꯟꯙ꯭ꯌꯥꯗ ꯇꯟꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯉꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡꯗ ꯍꯥꯏꯐꯦꯠ ꯋꯥꯔꯧꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯍꯟꯕꯤꯔꯛꯂꯕꯗꯤ ꯀꯩꯗꯧꯕꯤꯔꯒꯦ? ꯉꯁꯥꯏ ꯑꯌꯨꯛ ꯂꯪꯐꯩꯗ ꯆꯍꯤ ꯀꯌా ꯁꯦꯟ ꯇꯥꯜꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯇꯟꯅ ꯍꯟꯕꯤꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯚꯨꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯝꯕꯤꯗ ꯃꯁꯛ ꯅꯥꯏꯕ ꯄꯥꯟꯖꯤ ꯑꯍꯟ ꯑꯃꯒ ꯊꯦꯡꯅꯩ꯫ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯪꯐꯩ ꯆꯠꯄ ꯐꯠꯇꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯅ ꯍꯜꯂꯛꯂꯕꯅꯤ꯫ ꯅꯣꯡꯃ ꯑꯐꯕ ꯄꯨꯡꯐꯝ ꯌꯦꯡꯂꯒ ꯑꯃꯨꯛ ꯖꯇ꯭ꯔꯥ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ"꯫ ꯃꯆꯥꯅꯨꯄꯥꯅ ꯂꯪꯐꯩꯗ ꯁꯦꯟ ꯇꯥꯟꯕ ꯆꯠꯄꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯁꯠ ꯍꯜꯂꯛꯄ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯁꯨ ꯍꯥꯏꯐꯦꯠ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥ ꯇꯥꯕꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯆꯥꯕꯨ ꯃꯤꯠꯃꯥꯡꯗ ꯂꯦꯡꯗꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯀꯅꯥꯒꯤ ꯊꯃꯣꯏꯗꯁꯨ ꯆꯤꯡꯅꯕ ꯄꯣꯛꯂꯝꯗꯦ꯫ ꯆꯤꯡꯅꯅꯤꯡꯉꯥꯏ ꯃꯔꯝꯁꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯦꯡꯕ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯒ ꯌꯨꯝꯗ ꯂꯥꯛꯂꯤꯕ ꯚꯨꯠ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ, ꯈꯦꯟꯅꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯎꯅ ꯎꯅ ꯆꯍꯤ ꯀꯌా ꯍꯧꯈ꯭ꯔꯦ꯫ ꯑꯁꯦꯡꯕ ꯕ꯭ꯔꯥꯍꯃꯟ ꯑꯗꯨ ꯁꯦꯟ ꯌꯥꯝꯅ ꯇꯥꯜꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯌꯨꯝꯗ ꯊꯨꯡꯂꯕꯗ ꯃꯍꯥꯛꯀ ꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯎꯕꯗ ꯃꯍꯥꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯄꯣꯠꯌꯣꯝ ꯄꯨꯗꯨꯅ ꯕ꯭ꯔꯥꯍꯃꯟ ꯑꯗꯨ ꯆꯪꯂꯛꯄ ꯎꯕꯗ ꯚꯨꯠ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯈꯪꯅ ꯈꯪꯁꯤꯟꯅꯗꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯁꯣꯏ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯩꯒꯤ ꯌꯨꯝꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯀꯔꯤ ꯄꯥꯝꯕꯒꯦ ꯇꯥꯛꯄꯤꯌꯨ"꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯕ꯭ꯔꯥꯍꯃꯟ ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯡꯅꯔꯛꯂꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯀꯅꯥꯅꯣ? ꯊꯣꯏꯗꯣꯛꯅꯗꯨꯝ ꯑꯩꯁꯨ ꯋꯥꯍꯪ ꯑꯁꯤꯃꯛ ꯅꯉꯣꯟꯗ ꯍꯪꯅꯤꯡꯏ꯫ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯝꯂꯤꯕ
ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯩꯔꯝꯂꯤꯕꯅꯣ? ꯌꯨꯝ ꯑꯁꯤ ꯑꯩꯒꯤꯅꯤ꯫ ꯑꯁꯤꯗ ꯂꯦꯞꯂꯤꯕꯤ ꯑꯍꯟ ꯑꯣꯏꯔꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯥꯅꯤ, ꯑꯗꯨꯒ ꯃꯧ ꯅꯍꯥ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯕꯨꯠꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯌꯨꯝ ꯑꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯀꯅꯥ ꯂꯩ? ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒꯅꯤ ꯍꯥꯏꯕ ꯂꯩꯀꯥꯏ ꯑꯁꯤ ꯄꯨꯝꯕ ꯈꯪꯂꯕꯅꯤ꯫ ꯑꯩ ꯄꯣꯛꯄꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤꯅꯣ ꯃꯐꯝ ꯈꯪꯗꯅ ꯂꯥꯛꯄ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯌꯨꯝꯀꯩ, ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯨꯟꯒꯦ ꯇꯦꯝꯁꯤꯡꯅꯔꯛꯂꯤꯕ꯭ꯔꯥ? ꯇꯥꯎ ꯃꯍꯥꯁꯣꯏ, ꯅꯪ ꯃꯊꯥ ꯆꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ, ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯁꯦꯡꯕꯅꯤ꯫ ꯅꯆꯥꯕꯨ ꯁꯛ ꯈꯪꯕꯤꯗꯕ꯭ꯔꯥ? ꯃꯃꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯒ ꯁꯛ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯏꯆꯥ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩꯕꯨ ꯄꯨꯛꯇꯒꯤ ꯇꯥꯕ ꯏꯆꯥꯒꯤ ꯁꯛ ꯈꯪꯂꯣꯏꯗ꯭ꯔꯥ? ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯗꯨꯅ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯆꯥꯅꯊꯣꯏꯔꯕꯤ, ꯅꯪꯁꯨ ꯑꯩꯕꯨ ꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ? ꯁꯥꯖꯤꯟꯅꯕ ꯅꯄꯨꯔꯣꯏꯕ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯅꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ? ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯅꯝꯊꯥꯛꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯅꯣ? ꯏꯄꯨꯔꯣꯏꯕ ꯂꯩꯕꯤ ꯑꯩꯕꯨ ꯅꯪꯅ ꯈꯨꯗꯨꯝ ꯆꯟꯒꯦ ꯈꯜꯂꯤꯕꯗꯣ ꯈꯛ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯕꯨꯠ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯑꯁꯨꯛꯍꯛꯅ ꯅꯃꯥꯡꯃꯛꯇꯗ ꯎꯁꯤꯠꯇꯕ ꯎꯠꯂꯕ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯥꯕꯨ ꯍꯧꯖꯤꯛꯃꯛ ꯃꯉꯛ ꯂꯥꯛꯇꯨꯅ ꯏꯟꯈꯣ꯫ ꯃꯊꯧꯅꯥ ꯐꯪꯂꯗꯨꯅ ꯕꯨꯠꯇꯨꯅ ꯕ꯭ꯔꯥꯍꯃꯟꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ ꯑꯉꯥꯎꯕ, ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯆꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯔꯦꯝꯕꯗ ꯅꯊ꯭ꯋꯥꯏ ꯃꯥꯡꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠꯇꯨꯅ ꯕ꯭ꯔꯥꯍꯃꯟꯕꯨ ꯃꯉꯛ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯏꯟꯊꯣꯛꯂꯛꯈꯤ꯫ ꯁꯛ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯕ꯭ꯔꯥꯍꯃꯟ ꯑꯗꯨ ꯀꯣꯛꯊꯛꯇ ꯑꯇꯤꯌꯥ ꯅꯤꯡꯈꯥꯏꯗꯨꯅ ꯅꯟꯊꯔꯛꯄꯒꯨꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯁꯥꯊꯤꯅ ꯀꯟꯕꯅ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯑꯇꯣꯞꯄ ꯎꯄꯥꯏ ꯎꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯆꯪꯖꯔꯨꯒꯦ, ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯁꯦꯡꯅ ꯇꯝꯗꯨꯅ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕꯤꯅꯕ ꯋꯥꯀꯠꯆꯔꯨꯒꯦ꯫ ꯅꯤꯡꯊꯧꯅ ꯕ꯭ꯔꯥꯍꯃꯟꯒꯤ ꯋꯥ ꯄꯨꯝꯅꯃꯛ ꯃꯨꯟꯅ ꯇꯥꯔꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯔꯥꯖ ꯗꯔꯕꯥꯔꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯪꯕ꯭ꯔꯥꯡꯅꯅ ꯂꯦꯞꯂꯔꯕꯗ ꯅꯤꯡꯊꯧ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯕꯤꯆꯥꯔ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯈꯟꯕꯗ ꯊꯣꯛꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯣꯡꯃ ꯑꯃꯨꯛ ꯗꯔꯕꯥꯔꯗ ꯀꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯅ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯅꯤꯡꯊꯧꯅ ꯊꯦꯝꯗꯨꯅ ꯊꯥꯗꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯔꯥꯖ ꯗꯔꯕꯥꯔꯗ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯋꯥꯀꯠꯆꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯌꯥꯔꯛ ꯀꯞ ꯂꯥꯎꯗꯨꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯩꯒꯤ ꯌꯨꯝ, ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯕꯤꯅꯕ ꯁꯤꯟꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯝꯃꯤ꯫ ꯕ꯭ꯔꯥꯍꯃꯟꯒꯤ ꯋꯥꯀꯠ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯃꯉꯣꯟꯗ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯌꯦꯡ ꯂꯥꯛꯎ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯌꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕ꯭ꯔꯥꯍꯃꯟ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯗꯔꯛꯂꯤꯕ ꯃꯈꯩ ꯃꯉꯣꯟꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯇꯦꯡꯊꯥ ꯅꯥꯑꯣꯏꯖꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯄ꯭ꯔꯤꯊꯤꯕꯤꯅꯣ? ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯁꯥꯊꯤꯅ ꯅꯝꯊꯥꯛ ꯂꯧꯅꯝ ꯇꯧꯅꯔꯕ ꯑꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯀꯔꯝꯕ ꯁꯥꯖꯠꯅꯣ? ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯕꯤꯆꯥꯔ ꯇꯧꯕ ꯉꯝꯗ꯭ꯔꯕ? ꯍꯦ ꯏꯁꯣꯔ, ꯃꯁꯤꯕꯨ ꯅꯪꯒꯤ ꯀꯔꯝꯕ ꯊꯧꯁꯤꯟꯅꯣ? ꯅꯣꯡꯃ ꯕ꯭ꯔꯥꯍꯃꯟ ꯑꯗꯨ ꯀꯣꯅꯨꯡꯗꯒꯤ ꯊꯣꯏꯗꯣꯛꯅ ꯅꯤꯡꯕ ꯀꯥꯏꯅ ꯁꯍꯔꯒꯤ ꯋꯥꯡꯃꯗ ꯁꯟꯖꯦꯟꯕꯨꯡ ꯑꯆꯧꯕ ꯑꯃ ꯁꯝꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯇꯥꯅ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟꯖꯦꯟ ꯅꯍꯥ ꯈꯔꯅ ꯔꯥꯖ ꯗꯔꯕꯥꯔ ꯐꯝꯕꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯂꯩꯄꯨꯡ ꯃꯊꯛꯇ ꯐꯝꯗꯨꯅ ꯅꯤꯡꯊꯧ ꯁꯥꯔꯝꯃꯤ, ꯑꯃꯅ ꯃꯟꯇ꯭ꯔꯤ ꯁꯥꯔꯝꯃꯤ, ꯀꯅꯥ ꯑꯃꯅ ꯑꯉꯝ ꯑꯊꯧ ꯑꯃꯁꯨꯡ ꯗꯣꯂꯥꯏ ꯄꯥꯕ ꯁꯥꯔꯝꯃꯤ, ꯀꯅꯥꯅ ꯍꯨꯔꯥꯟꯕ ꯗꯥꯀꯨꯅꯆꯤꯡꯕ ꯃꯔꯥꯜ ꯂꯩꯕ ꯁꯥꯔꯝꯃꯤ, ꯑꯃꯁꯨꯡ ꯀꯅꯥꯅ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕꯤꯅꯕ ꯋꯥꯀꯠꯂꯕ ꯁꯥꯔꯝꯃꯤ꯫
ꯔꯥꯖ ꯗꯔꯕꯥꯔ ꯑꯁꯤ ꯁꯟꯖꯦꯟ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯔꯕꯁꯨ ꯂꯩꯄꯨꯡꯗ ꯐꯝꯂꯤꯕ ꯅꯤꯡꯊꯧ ꯁꯥꯔꯤꯕ ꯑꯗꯨꯅ ꯇꯧꯊꯣꯂꯛꯄ ꯕꯤꯆꯥꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯋꯥ ꯆꯤꯟꯇꯥ ꯄꯨꯗꯨꯅ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯆꯠꯄ ꯎꯕꯗ ꯅꯣꯡꯃꯗꯤ ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗ ꯍꯪꯂꯝꯃꯤ, "ꯑꯥꯗ ꯆꯠꯂꯤꯕ ꯕ꯭ꯔꯥꯍꯃꯟ ꯑꯁꯤꯅ ꯅꯨꯡꯇꯤꯒꯤ ꯑꯋꯥ ꯆꯤꯟꯇꯥ ꯄꯨꯗꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ?" ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯅ ꯗꯣꯂꯥꯏ ꯄꯥꯕꯕꯨ ꯕ꯭ꯔꯥꯍꯃꯟ ꯑꯗꯨ ꯀꯧꯍꯜꯂꯨꯅꯕ ꯊꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯗꯣꯂꯥꯏ ꯄꯥꯕꯅ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯗ ꯗꯔꯕꯥꯔꯗ ꯅꯤꯡꯊꯧꯅ ꯀꯧꯔꯤ ꯍꯥꯏꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯉꯛꯆꯥꯅꯕ ꯃꯤꯠꯌꯦꯡꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯃꯤ꯫ ꯉꯍꯥꯛ ꯂꯩꯔꯒ ꯕ꯭ꯔꯥꯍꯃꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯗꯔꯕꯥꯔꯗ ꯑꯃꯨꯛ ꯀꯧꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯍꯧꯖꯤꯛ ꯔꯥꯖ ꯗꯔꯕꯥꯔꯗꯒꯤ ꯍꯜꯂꯛꯂꯤꯕꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯌꯦꯡ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯇꯝ ꯌꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯕꯨ ꯗꯔꯕꯥꯔꯗ ꯀꯧꯈꯠꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯗꯣꯂꯥꯏ ꯄꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯁꯣꯏ, ꯀꯧꯔꯤꯕꯁꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯅ ꯀꯧꯕꯅꯤ꯫ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯂꯦꯡꯁꯤ, ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯄꯨꯝꯅꯃꯛ ꯚꯥꯞ ꯇꯥꯕꯤꯒꯅꯤ." ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯕ꯭ꯔꯥꯍꯃꯟ ꯑꯗꯨ ꯊꯨꯡꯂꯕꯃꯛꯇꯗ ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯅ ꯍꯪꯂꯝꯃꯤ, "ꯑꯗꯣꯝꯅ ꯅꯨꯡꯇꯤꯒꯤ ꯃꯤꯠꯇ ꯄꯤꯔꯥꯡ ꯆꯤꯟꯊꯅ ꯂꯝꯍꯥꯡꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯄ ꯎꯏ, ꯑꯗꯨꯒꯤ ꯃꯔꯝ ꯇꯥꯛꯄꯤꯌꯨ." ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯋꯥꯔꯤ ꯑꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯨꯟꯅ ꯇꯥꯔꯒ ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯑꯩ ꯄꯨꯝꯅꯃꯛ ꯚꯥꯞ ꯇꯥꯔꯦ꯫ ꯅꯁꯥꯒꯤ ꯍꯛ ꯑꯗꯣꯝꯅ ꯑꯃꯨꯛ ꯍꯟꯅ ꯐꯪꯅꯕ ꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯃꯗꯤ ꯑꯗꯣꯝꯅ ꯇꯧꯕꯤꯕ ꯇꯥꯏ꯫ ꯊꯕꯛ ꯑꯗꯨꯗꯤ ꯑꯁꯤꯅꯤ: ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯑꯩꯅ ꯕꯤꯆꯥꯔ ꯇꯧꯕ ꯌꯥꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯒꯤ ꯑꯌꯥꯕ ꯑꯃ ꯂꯧꯕꯤꯔꯨ꯫ ꯍꯧꯖꯤꯛꯃꯛ ꯆꯠꯄꯤꯔꯨꯒꯗꯕꯅꯤ." ꯕ꯭ꯔꯥꯍꯃꯟꯅ ꯈꯨꯗꯛꯇ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯥꯏꯖꯔꯝꯃꯤ, "ꯃꯍꯥꯔꯥꯖ, ꯑꯩꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯁꯟꯖꯦꯅꯥꯁꯤꯡꯒꯤ ꯅꯤꯡꯊꯧꯅ ꯁꯤꯟꯕꯤꯕ ꯉꯝꯒꯅꯤ ꯈꯪꯍꯜꯂꯛꯏ꯫ ꯃꯍꯥꯔꯥꯖꯀꯤ ꯑꯌꯥꯕ ꯌꯥꯎꯔꯕꯗꯤ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯖꯀꯤ ꯑꯌꯥꯕ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨꯗ ꯃꯈꯨꯠ ꯊꯥꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯕ꯭ꯔꯥꯍꯃꯟꯒꯤ ꯀꯤꯁꯤ ꯊꯥꯡꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯕꯤꯆꯥꯔ ꯇꯧꯕ ꯉꯝꯗꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯥꯒꯤ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯌꯦꯠꯂꯨꯅꯕ ꯊꯣꯏꯗꯣꯛꯄ ꯃꯔꯝ ꯂꯩꯔꯝꯗꯦ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯕꯤꯆꯥꯔ ꯇꯧꯕ ꯉꯝꯗꯕ ꯋꯥꯐꯝ ꯑꯗꯨ ꯁꯟꯖꯦꯟ ꯅꯍꯥ ꯑꯃꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯇꯥꯕꯗ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡꯗ ꯏꯀꯥꯏꯕ ꯄꯣꯛꯇꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯃꯛ ꯑꯣꯏꯅꯃꯛ ꯃꯇꯝ ꯀꯨꯏꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯛꯂꯕ ꯕꯤꯆꯥꯔ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯐꯪꯂꯕꯅ ꯊꯪꯅꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯕꯤꯆꯥꯔ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯗꯣꯂꯥꯏ ꯄꯥꯕ ꯊꯥꯗꯨꯅ ꯕ꯭ꯔꯥꯍꯃꯟ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯕꯨꯠ ꯑꯗꯨ ꯍꯌꯦꯡ ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯀꯥꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯀꯟꯕ ꯌꯥꯊꯪ ꯈꯪꯍꯜꯂꯨꯏ꯫ ꯃꯇꯝ ꯆꯥꯅ ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧ ꯃꯆꯤꯟ ꯈꯨꯝꯕ ꯂꯤꯛꯂꯤ ꯑꯃ ꯄꯥꯏꯗꯨꯅ ꯁꯤꯡꯍꯥꯁꯟꯒꯤ ꯃꯁꯛ ꯂꯧꯔꯕ ꯂꯩꯄꯨꯡ ꯑꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯕ꯭ꯔꯥꯍꯃꯟ ꯑꯃꯁꯨꯡ ꯕꯨꯠ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏ ꯂꯥꯛꯂꯕꯗ ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯅ ꯕꯤꯆꯥꯔ ꯍꯧꯔꯛꯂꯝꯃꯤ꯫ ꯕꯤꯆꯥꯔ ꯍꯧꯔꯝꯃꯤ꯫ ꯕ꯭ꯔꯥꯍꯃꯟ ꯑꯃꯁꯨꯡ ꯕꯨꯠꯅ ꯃꯥꯒꯤ ꯃꯥꯒꯤ ꯁꯈꯤ ꯄꯨꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯔꯩ ꯌꯦꯠꯅꯕ ꯀꯌꯥ ꯆꯠꯊꯔꯛꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯅ ꯅꯥꯀꯟ ꯑꯅꯤꯃꯛ ꯈꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯥꯔꯦ ꯌꯥꯔꯦ, ꯌꯦꯠꯅꯕ ꯇꯣꯛꯂꯣ꯫ ꯃꯍꯥꯁꯣꯏ ꯑꯅꯤꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯑꯩꯒꯤ ꯕꯤꯆꯥꯔ ꯇꯥꯔꯣ꯫ ꯂꯤꯛꯂꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯨꯗ ꯌꯨꯝꯀꯩ, ꯏꯃꯥ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯧ ꯁꯤꯟꯅꯒꯅꯤ꯫ ꯑꯗꯨꯒ ꯂꯤꯛꯂꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯗꯕ ꯃꯤꯁꯛ ꯑꯗꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯃꯁꯤ ꯑꯩꯒ ꯂꯣꯏꯅꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯐꯝꯂꯤꯕ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯅꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯁꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯂꯤꯛꯂꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯕꯒꯦ ꯌꯦꯡꯕꯤꯔꯣ꯫ ꯃꯤꯑꯣꯏꯕꯅ ꯃꯆꯤꯟ ꯈꯨꯝꯕ ꯂꯤꯛꯂꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯍꯥꯏꯕꯁꯤ
ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕ꯭ꯔꯥꯍꯃꯟ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯥꯃꯆꯥ, ꯅꯪꯗꯤ ꯁꯟꯖꯦꯟ ꯅꯍꯥꯅꯤ꯫ ꯁꯟ ꯁꯦꯟꯕꯅ ꯅꯪꯒꯤ ꯅꯊꯧꯅꯤ꯫ ꯅꯪꯒꯤ ꯅꯕꯨꯗꯤ ꯃꯇꯥꯁꯤ ꯑꯆꯝꯕ ꯁꯟꯖꯦꯟ ꯅꯍꯥ ꯑꯃꯗꯒꯤ ꯍꯦꯟꯗꯦ꯫ ꯅꯪꯒꯨꯝꯕꯅ ꯑꯁꯨꯛ ꯂꯨꯕ ꯋꯥꯐꯝꯒꯤ ꯕꯤꯆꯥꯔ ꯇꯧꯕ ꯀꯗꯥꯏꯗꯒꯤ ꯉꯝꯒꯗꯒꯦꯗꯣ? ꯃꯤꯑꯣꯏꯕ ꯀꯅꯥꯅ ꯂꯤꯛꯂꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯒꯗꯒꯦ?" ꯕ꯭ꯔꯥꯍꯃꯟꯅ ꯑꯁꯨꯛ ꯊꯤꯅ ꯍꯥꯏꯔꯕꯁꯨ ꯁꯟꯖꯦꯟ ꯅꯍꯥ ꯑꯗꯨ ꯁꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯣꯏꯔꯨꯝ ꯃꯣꯃꯣꯟ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯍꯥꯁꯣꯏ, ꯕ꯭ꯔꯥꯍꯃꯟ ꯍꯥꯏꯕꯁꯤ ꯃꯤꯆꯝꯗꯒꯤ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯤꯁꯛ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯆꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯐꯝꯗ ꯑꯣꯏꯊꯣꯛꯇꯕ ꯊꯕꯛ ꯑꯗꯣ ꯕ꯭ꯔꯥꯍꯃꯟꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯍꯥꯁꯣꯏꯅ ꯂꯤꯛꯂꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯌꯨꯝ ꯀꯩ, ꯏꯃꯥ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯧ ꯐꯪꯕ ꯌꯥꯔꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯕ꯭ꯔꯥꯍꯃꯟꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯕꯨꯠꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯃꯍꯥꯁꯣꯏꯗꯤ ꯀꯔꯤ ꯈꯟꯕꯤꯔꯤꯕꯅꯣ? ꯂꯤꯛꯂꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯒꯅꯤꯗꯅ?" ꯃꯇꯝ ꯑꯗꯨꯗ ꯕꯨꯠꯇꯨꯅ ꯈꯜꯂꯝꯃꯤ, "ꯑꯆꯨꯝꯕꯅꯤ, ꯕ꯭ꯔꯥꯍꯃꯟ ꯍꯥꯏꯕꯁꯤꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯁꯚꯥ ꯃꯃꯥꯡꯗ ꯑꯩ ꯂꯤꯛꯂꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯎꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯕ ꯕ꯭ꯔꯥꯍꯃꯟꯅꯤ ꯍꯥꯏꯅ ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯅ ꯂꯧꯔꯔꯣꯏ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯝꯒꯅꯤ, ꯑꯩ ꯁꯣꯏꯗꯅ ꯉꯝꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯑꯗꯨ ꯍꯌꯤꯡꯃꯨꯛꯇ ꯆꯥꯎꯅ ꯃꯁꯥ ꯑꯗꯨ ꯄꯤꯛꯁꯤꯟꯗꯨꯅ ꯂꯤꯛꯂꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯅ ꯂꯤꯛꯂꯤ ꯑꯗꯨ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯕꯨꯠ ꯑꯗꯨ ꯂꯤꯛꯂꯤ ꯃꯅꯨꯡꯗ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯠ ꯑꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧ, ꯂꯤꯛꯂꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯦ, ꯃꯈꯨꯝ ꯍꯥꯡꯗꯣꯛꯎ, ꯑꯩ ꯊꯣꯛꯂꯛꯀꯦ." ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯈꯨꯝ ꯍꯥꯡꯂꯣꯏ, ꯅꯪꯅ ꯇꯧꯕ ꯀꯔꯃꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯍꯩ ꯐꯪꯂꯕꯅꯤ꯫ ꯑꯐꯕ ꯀꯔꯃ ꯇꯧꯔꯒꯅ ꯑꯐꯕ ꯃꯍꯩ ꯐꯪꯕ, ꯑꯗꯨꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯐꯠꯇꯕ ꯃꯍꯩ ꯐꯪꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯅꯪꯅ ꯐꯪꯂꯤꯕ ꯆꯩꯔꯥꯛ ꯑꯗꯣ ꯅꯪꯅ ꯃꯤꯒꯤ ꯌꯨꯝꯀꯩ, ꯃꯤꯒꯤ ꯃꯃꯥ ꯑꯗꯨꯒ ꯃꯤꯒꯤ ꯅꯨꯄꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯔꯨꯕꯒꯤ ꯃꯍꯩꯅꯤ." ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯅ ꯂꯤꯛꯂꯤ ꯑꯗꯨ ꯕ꯭ꯔꯥꯍꯃꯟꯗ ꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯤꯛꯂꯤ ꯑꯁꯤ ꯁꯃꯨꯗ꯭ꯔꯗ ꯂꯪꯊꯕꯤꯔꯨ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯌꯨꯝꯀꯩ ꯑꯗꯨꯒ ꯏꯃꯥ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯧꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕꯤꯔꯨ." ꯕ꯭ꯔꯥꯍꯃꯟꯅ ꯁꯟꯖꯦꯟ ꯅꯍꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨ ꯉꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯃꯇꯝ ꯁꯥꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯅꯨꯡꯉꯥꯏꯔꯕ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫